ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯗꯨꯀꯥꯟꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯕ ꯃꯇꯨꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯍꯨꯔꯥꯜꯂꯝꯕꯒꯤ ꯐꯥꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯏꯪꯈꯣꯜꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯗ ꯑꯔꯤꯕ ꯕꯣꯝ ꯌꯥꯎꯔꯝꯕꯗꯒꯤ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯨꯋꯥꯡꯁꯥꯡꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯜ ꯄꯥꯛꯄ ꯆꯍꯤ 68 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯒꯧꯔꯤ ꯌꯥꯏꯃꯒꯤ ꯏꯪꯈꯣꯜꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯃꯩ ꯊꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯕꯣꯝ ꯑꯃ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯕꯛ ꯐꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯝ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯕꯣꯝ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯇꯨꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯕꯣꯝ ꯑꯦꯛꯁꯄꯔꯠ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯍꯩꯉꯥꯡ ꯂꯧꯀꯣꯜꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜꯗꯒꯤ ꯀꯨꯀꯤ ꯃꯍꯩꯔꯣꯏ 51 ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯊꯅꯤꯛ ꯇꯦꯟꯁꯟ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯒꯗꯕ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯍꯩꯔꯣꯏ 51ꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯏꯚꯥꯀꯨꯑꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯚꯥꯀꯨꯑꯦꯁꯟ ꯑꯁꯤꯗ ꯁꯪꯁꯛꯇ ꯂꯩꯕ 70ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯕꯠꯇꯥꯂꯤꯌꯟ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ 10 ꯑꯃꯁꯨꯡ ꯁꯣꯛꯕꯥ ꯀꯝꯄꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯁꯇꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ 38 ꯌꯥꯎꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗꯒꯤ 12 ꯐꯥꯎꯕ ꯂꯤꯇꯥꯟ ꯑꯃꯁꯨꯡ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯈꯠꯅꯗꯨꯅ ꯌꯨꯝ 50ꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 4 ꯐꯥꯎꯕ ꯆꯠꯊꯒꯗꯕ SSLC ꯑꯃꯁꯨꯡ IC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ JNB ꯔꯥꯟꯕꯥꯠꯀꯤ ꯀꯨꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ JNB ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯏꯚꯥꯀꯨꯑꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯡꯈꯨꯜꯒꯤ ꯑꯦꯄꯦꯛꯁ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ, ꯇꯥꯡꯈꯨꯜ ꯀꯇꯃꯅꯥꯎ ꯁꯛꯂꯣꯡ TKS ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯏꯟꯇꯔꯐꯔꯦꯟꯁ ꯇꯧꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯝꯕꯗ ꯇꯣꯉꯥꯟ ꯁꯟꯗꯣꯛꯇꯅꯕ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ꯃꯇꯝ ꯍꯥꯞꯄꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯁꯦ ꯁ꯭ꯀꯨꯜꯗ ꯄꯤꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯣꯖꯥꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯨꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯂꯦꯝꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯁꯦꯟꯇꯔ ꯑꯃꯗ ꯃꯇꯝ ꯍꯥꯞꯄꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯆꯦꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯗꯨꯗ ꯄꯤꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤꯡ ꯄꯨꯂꯞ ꯃꯨꯜꯂꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯋꯥꯕꯒꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯡꯃꯩꯗꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯟꯇꯔ ꯄꯤ꯫ ꯉꯁꯤꯗꯒꯤ ꯀꯣꯁꯂꯦꯝꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯕꯅꯤ꯫ ꯁꯕꯖꯦꯛꯅ ꯏꯪꯂꯤꯁ ꯊꯣꯛꯏ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯗꯨꯗ ꯀꯣꯁꯂꯦꯝꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯃꯁꯨꯡ ꯏꯟꯗꯤꯖꯤꯅꯁ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯅ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯈꯨꯝ ꯏꯕꯒꯤ ꯃꯇꯝ ꯀꯣꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯈꯔꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔ ꯑꯗꯨꯒꯤ OC ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯁꯤꯡꯅ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯝꯕ ꯄꯥꯎꯈꯨꯝꯆꯦꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯤꯔꯛꯄ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤꯡ ꯂꯣꯏꯅꯃꯛ ꯃꯨꯜꯂꯒ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯌꯣꯛꯈꯠꯄꯒꯤ NSCN IMꯅ ꯁꯦꯟꯇꯔꯗ ꯆꯩꯈ꯭ꯔꯦ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯍꯟꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯥꯒꯥꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯒꯤ ꯃꯊꯛꯇ ꯅꯥꯒꯥꯂꯦꯟꯗ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯀꯨꯀꯤ ꯍꯣꯝꯂꯦꯟꯗꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ NSCN IMꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯝꯕꯤꯁꯟ ꯐꯪꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯔꯛꯄꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯍꯜꯂꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯕꯨ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯎꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤ꯫ ꯇꯣꯈꯥꯏꯕ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯀꯨꯀꯤ ꯍꯣꯝꯂꯦꯟꯗ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫
Report asina hai malemgi phambakta India na maru oiba military gi thaudang launaba honari pandam asi phangnabagidamak Indo-Pacific region da India gi itil hena piba tangai fade haiba wakalonda kuki singbu khulai oina senaraga akanaba thaurang ama lakulakpani India gi aronba thaurang asi RSS amasung masigi agencies singi thawinsin matung inna paikalakpani Rim Indo-Pacific geopolitical strategy gi maru oiba thaurang ama oina kuki gi homeland senaba honarakpani haiba yamna mayek sena khangle hainasu NSN IM na palakle Naga Phurup ki miyoi singbo nakpak tahanaba thaurang kaya leptana lakulakli haina paladuna report asina hai kuki sina duna proxy war sataraga Nagaling wingamkhoi maset tahanaba thaurang kaya leptana lakulakli kuki terrorist singda afaba makal gi khulai pan bagal lonena democracy gi mingda yumlon nariba Myanmar da People's Defense Force PDF linkhatuna kuki homeland pakthok sakthok anabagi thaurang paikalakli kuki sing ase matam amada British na Myanmar gi Stan Hills tagi pusillaklaga Naga singa lamba taunaba buffer oina senakibani refugee kangbu asibu India government na sijananingba mawngda sijanaraga Indo-Naga political peace process ta akaiba thoanaba honari PB Narasimha Rao Deve Gowda IK Gujaral Atal Bihari Vajpayee Manmohan Singh Narendra Modi amadi laikidraba Rajesh Pilot na singba lusingba kayaga lonena Midyang Sanba NSN IM GPRN gi Auto Kilonser TH Muibana Amsterdam Joint Communique amadi Framework Agreement singba kuyek pinakibani hairi Thabak tiba leibak oirambadagi thabak piba leibak oiba ngamlei Haukiba sahi kharagi manungda India da awanba kaya lakpaga lonena thabak tiba leibak oirambadagi thabak piba ngamba leibak oirakle haina Chief Minister Y Khemchana phongdokhrei Imphal gi Classic Grande da Manipur lenga ki Planning Department sendana pangthokiba DG Sapane 2.0 launch tawagi taromda mahna wafam ase phongdokibani mahna hai DG Sapane 2.0 gi kanaba Manipur yaurakle Startup Manipur bu leibak ki thakta sakhangbi bagal lonena official institution entrepreneur amadi policy maker singi hona jamal mahi yalhallei startup ecosystem pangal kangkhat anaba lengakna angamba thaudang lawgani haina paladuna mahna hai MAHEIROI sing amadi entrepreneur oiningba singi mateng pangnabagi damak DG Sapane 2.0 launch tawbani startup ecosystem da awang nokpo state singi marakta state asena khwaidagi mangjal thaba ngamlakliba ase pungning thawat ingai ni thauram aduda Chief Secretary Dr. Punit Kumar Goel susaruk yaki Kuki Inpi Manipur Kimna Nomaijang Numita Kuki Zo Council KZC gi chairman Hen Lei Thanglet ki yumda sakangdaba singna bom pokai halamagi thaudo akanba mawngda yaningdaba phongdokhrei Kuki Inpi Manipur Kim gi pawdam matung inna Nomaijang Numita KZC gi chairman gi yum manakta bom ama pokai hanbada natana council asigi spokesperson gi yumdasu nongna landaramki asigumba ake akangpibagi thaudo ase pona leiminariba aikoi masalgi marakta yamna nungaitaba thaudo amani aikhoigi pantung phangnaba pona khongjang sangsenabagi mahutta asigumba lisat asina akaiba pire masi khudakta tokadabani haide lamdam masigi district sing amadi laikai laikai da pangthokadariba yausang asida club organization maira paibi MAHEIROI sing khudingmakna Manipur nat kanabagi saru ama oina numit mangani dagi hena pangthoktanaba ameskona appeal tawrakli chemical factory mai sakpada miyoi taret sire thorokpa ngamdana leiramba sinmi sing kankrei Rajasthan gi Biwari di leiba chemical factory amada ngarang ayu khaudana mai saklapagi thaudokta factory asida thabak suduna leiba sinmi taret maina saktuna sire amasung factory manungdagi thorokpa ngamdana leiramba sinmi ani authorities singna kanma ngamkhre hairi agency gi pawna phongdorokpada mai adu ngarang ayu pung 7:30 taba matamda salakhibani factory asida sinmi 15 rom thabak tawduna leikhi makoina sakliba mai adu ayu pung 10 rom tabada thengnarakhi sinmi singna mai sakle haiba khanglakpa matamdadi mai adu asugi matik paksana saktuna leirambana maram oiraga makoigi thokpam leikhide hairi mai sakle haiba pau phangbadagi fire brigade amadi mari lenaba department ki miyoseng khonglai tuna mafam aduda yausalakki adubu chemical factory asida cardboard kaya paisinduna thammana maram oiraga mai muthatnaba honabada kudongchadaba kaya marup mayoknake hairi sinmi ayambadi fire brigade amasung atopa volunteer singi matengna factory adudagi thorokpa ngamki adubu sinmi tareti thorokpa ngamdana maina saktuna sikhibani sikraba sinmi taret adugi haksang recover tawba ngamkhre hairi
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯩ ꯑꯁꯤ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤꯕꯅꯣ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯗ ꯃꯩ ꯆꯥꯛꯂꯛꯇꯨꯅ ꯁꯤꯟꯃꯤ 8 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯁꯤꯟꯃꯤꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯐꯒꯠꯂꯛꯅꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫